Wow. ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ. ꯉꯔꯥꯡꯗꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕꯗꯨꯅꯦ. ꯁꯤꯁꯦ ꯀꯨꯀꯔꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ. ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣꯗꯤ ꯃꯌꯥꯝ ꯀ꯭ꯔꯤꯀꯦꯠꯁ ꯑꯃꯨꯛ ꯄꯨꯗꯣ ꯂꯥꯛꯆꯔꯦ. ꯍꯥꯏꯔꯤꯕꯁꯤ ꯇꯪꯒ꯭ꯌꯥꯖꯃꯅꯁꯨ ꯁꯔꯚ ꯌꯥꯔꯤ. ꯃꯦꯠꯆ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯑꯆꯧ ꯑꯆꯧꯕ ꯔꯤꯋꯥꯔꯗ ꯀꯌꯥ ꯑꯃ ꯐꯪꯕꯁꯨ ꯌꯥꯏ. ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯜ ꯍꯥꯞꯆꯟꯕ ꯃꯇꯝꯗ ꯖꯤꯂꯤ ꯃꯁꯥꯟꯅ ꯑꯁꯤꯗ 1,000 ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤ. ꯀ꯭ꯔꯤꯀꯦꯠꯁ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕꯤꯔꯒ 110 ꯐ꯭ꯔꯤ ꯁ꯭ꯄꯤꯟ ꯇꯧꯕꯁꯨ ꯐꯪꯒꯅꯤ. ꯁꯦꯜ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ UPI ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯍꯦꯛꯇꯗꯒꯤ ꯇꯧꯕ ꯌꯥꯔꯅꯤ. ꯉꯁꯤꯃꯛ ꯆꯪꯕꯤꯔꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ iPhone 17 Pro Max ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯕ ꯌꯥꯒꯅꯤ. ꯅꯨꯡꯇꯤꯒꯤ ꯂꯣꯒꯏꯟ ꯇꯧꯔꯒ 205 ꯐ꯭री स्पिन फंगबई खुदोंचाबसु लेगनी. हारिबा लिंक टू कमेंट दा पिन तौदुना थमजारमगे. मयाम आई वीडियो यंगबीबा खुदिमक आई वीडियो हाइड्रो मयाम आई वीडियो मयाम वीडियो यंगबीबा खुदिमक थागचरी अदो मयाम ngasidi yen mapum charage chakko mयाम अदो yen mapum sai loi chaba कइसु ngमोइको अदुना खतंग थममगे अदुगा mयाम चाबा हरके mयाम nganu thongबदो मथंग सोइदन चारागे को अदो ngasigi chicken हाउ तने हमतंग उलमगे को thumbnail gi मैम खुद लोन हामबनीको अदो रितंग खाई ताथुए हायगा आस कलेजा यामे मनुंगदा मकनगा सिखर थमजरमगे मफै अमदी अस कमाई चाहनी सिदि पुंग तोय तोय बिनीको मैम कुकर दगा हापगा थोंगदपगी हाय थमजगेको कलेजा मची अमा दो तो मैम चाबा हौरागे चिकन से मपुम से केजी साखरागा चाक चानिंगे मैम चाबा हौरागे वीडियो लोय फाविंग बिरो चिकन लवर्स मैम मुकबांग लवर्स मैम ngasi कित तौसलागे हे फर्स्ट बाइट मफै के लोई ताग्रा कलेजा इनका Fazabo laka. Wow.
ꯆꯅꯝ ꯍꯥꯎꯋꯦ. ꯆꯤꯛꯈꯔꯦ ꯂꯩ ꯆꯤꯛꯈꯔꯦ. ꯃꯄꯨꯝ ꯐꯖꯅ ꯊꯣꯠꯄꯒꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯦ. ꯆꯥꯛ ꯃꯈꯜ ꯃꯌꯥꯝ ꯁꯥꯏꯖꯤꯅꯤꯀꯣ ꯍꯥꯎꯗꯣꯏꯁꯦ. ꯃꯌꯥꯝꯗꯤ ꯀꯨꯀꯔꯗ ꯊꯣꯡꯉꯣꯅ ꯍꯥꯏꯕꯀꯣ. ꯀꯨꯀꯔꯁꯦ ꯐꯣꯠ 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 ꯂꯥꯎꯋꯦ ꯍꯥꯏꯕ. ꯀꯩꯅꯣ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ, ꯑꯣꯚꯟ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ. ꯍꯦꯟꯗꯤ ꯐꯩ ꯌꯥꯝ ꯃꯨꯟꯕꯗꯣ. ꯑꯩ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ. ꯕ꯭ꯔꯦꯁ ꯌꯥꯝ ꯄꯥꯝꯃꯤꯌꯦ. ꯃꯌꯥꯝ ꯌꯦꯟꯗꯤ ꯆꯤꯛꯀꯟ KG 2ꯅꯦꯕꯀꯣ. KG 2ꯁꯦ ꯈꯟꯗꯣꯏꯅꯦꯕ. ꯂꯣꯏ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯃꯌꯥꯝ ꯈꯔ ꯈꯥꯛꯆꯕꯤꯗꯨꯅꯦꯕꯀꯣ. ꯉꯥꯎꯔꯤꯕꯤꯅꯦ ꯑꯩꯗꯤ. ꯍꯥꯎꯋꯦ. ꯃꯁꯥ ꯈꯨꯍꯥꯎꯁꯦ ꯉꯁꯥꯏꯗꯤ ꯆꯥꯔꯛꯄꯗ ꯃꯁꯥꯅꯤ ꯍꯥꯎ ꯍꯥꯎꯋꯦ ꯃꯌꯥꯝ. ꯃꯁꯥꯒ ꯃꯐꯩꯒ ꯃꯔꯨꯅꯤꯀꯣ. ꯁꯤ ꯈꯨꯐꯖꯁꯤ ꯂꯩꯇ꯭ꯔꯦ. ꯄ꯭ꯔꯦꯛ ꯂꯥꯎꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯥꯏꯅ. ꯄ꯭ꯔꯦꯛ ꯂꯥꯎꯔꯦ ꯁꯤꯗꯤ. ꯆꯅꯝ ꯈꯨꯍꯥꯎ.
ꯁ꯭ꯋꯥꯏꯒꯤ ꯁ꯭ꯀꯤꯟ ꯄꯥꯔꯠꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ. 자잘게. Hèn cháo anh biết. Tắm như vậy. Hay thao mẹ em đây còn mẹ. Nó bạn đọc thuộc gì có nào. 이렇게 그래? 잠깐만. Ma'am chắc cái làm mà nè. Speed giảm cho dần nè. Bây giờ hỏi. Ma'am, ma'am, video losinjarage. Mathang video thengnarase.